DM University Khangenpham Youre Lupsing Ing 2018 da linkhatkibada Manipur miyamna thajaba thamnakiba Danamanjuri University ngasidi Khangenpham Yoduna maibana khut thaba anabaga pangkak oire haina Manipur International Youth Center Nupi Union for Peace and Integrity amasung Women's United Development Organization Manipur na punna thadorokpa cherola man hairakle Cherola sina hai Manipur da logi University ama athubada lingba ngamnaba ordinance ama thoklagani haina Manipur gi Chief Minister na phongdokiba si chawkhotpa pamba Manipur miyamna taramna oe Lainga ki khongthang asina Manipur miyambu logi lambida anauba mayon amada puraklagane adubu 2018 da linkhatkibada Manipur miyamna thajaba thamnakiba Danamanjuri University de ngasidi Khangenpham yoduna maibana khut tharaba anabaka pangkak oire haire Danamanjuri University Act 2017 passed tawduna Danamanjuri University asi 2018 da linkhalakbadagi Constituency College manga DMC Science, DMC Arts, DMC Commerce, LMS Law College, GP Women College ki ojasing amasung Manipur lainga ki tongan-tongan ba college sing dagi lakpa utilize ojasing na undergraduate UG amasung postgraduate PG ki classing taktuno lakle UG amasung PG ki class ki makhada 2022 dagi pre-PhD ki class su ojasing asina lawduna lakle masina maram oidaga ojasing na mathau tauba amasung mahairoi sing lairik takpada puba thangba ngamdraba achauba polum ama kokthong na aduna lakbana mahairoi sing da magun leiba education fanganbada achauba singna ba masu oire haujik university ase regular vice chancellor ga loina na ex officio register amasung ex officio finance officer na chalaiduna leire aduga controller of examination amasung deputy controller of examination singsu loina in charge ngakta ne university asida regular employee oiribasi vice chancellor matomta ne staff watpa amasung engage staff ngakta oibana mahiroi singda achoba saitheng pibana university asida toina irang thokle manpower watpa na maram oiduna matam chana exam pangthokpa haidokpa ngamdre masina maram oiduna mahiroi singna chahi mangbagi awaba mayok nari haire Assistant Professor Marfuga Nipan amasung non-teaching staff chamago humpumapan Register Controller of Examination Deputy Controller of Examination Deputy Finance Officer yauna law na bagida mag-interview 2022 gi June da loy na pangthokre University gi authority na interview singa sige result haidok saragi ayaba PBU haiduna lainga ki DP da mari lai na ba file khuding mag 2022 da thakre aduba hojik phauba DP na sanglaba matamasi ayaba pibida na laibadagi interview asi haidokpa yadaduna University asigi laibag ngasi phauba tamba ngamdaba phibam da leire masina maram oiduna University ki thabak thauramda chauna akaiba oiri hainasu cherola sina haire Manipur lainga ki Higher and Technical Education Department na 2023 ki January taraga humdoida interview sing haidong na bakan na honori amasung athuba da haidokani haibage press release su thokrabane laingang na ayaba pibida badagi DMU ki thabak lawbagi interview asi haidok pangamdana leirabasu Manipur Technical University ki oina de Assistant Professor Kuntraga Mathoi lawnabagi 2022 gi March ta interview pangthoki badugi result te laingang na yaba pibadagi 2022 gi October da haidok khiduna ojasing thabak puba hona khre haire interview asi haidok dana leibana afaba matik saba candidate kharade atopa university da thabak tawnabasu yawkhre hena nungnang ningai oiribadi candidate kharade thabak changbagi sahi hengadabasu yaure haire University ama hingbai basi University Grant Commission UGC Act 1956 ke 12B phangdrabadi yade masigi status asi phangge hairabade regular official staff faculty ojasing amasung non-teaching staff laigedabane aduna faculty administration gi official sing amasung non-teaching staff lawbagi interview sing asi haidoktrabade 12B phangbagi khudong chaba leite haujik DMU gi regular staff amasung oja asi BC matomda ne Controller of Examination gi thawasi DM College of Commerce ki principal na in charge oina pure Finance Officer na Manipur lainga ki Treasury Office ki official ama na additional charge oina pure University amagi Yanglen saru oiriba registrar so lainga ki additional secretary education amasung Director of Transport oina thawpuri binupi ama na oire achinba kaya laiba amasung University ki academic atmosphere munna khangdabana numit kaya ne University da laktaba yawe mahak yaudabana University asigi meeting kaya pangthokpa masung warep lawba ngamdana lakli hainasu cherola sina makhatare
DM University linkhatkibadagi hiram khudingda awatpana pik thalaba university ama oibada natana masigi constituent oiriba college sing asisu hiram khudingda soksilak college sing asigi oza awatpada natana matik saba classroom leite lab sing awatpana pik thalle library sing lairik ningthina leitabada natana masibu yengsinaba librarian amata leitre university manungi lambi kharadi laikhom lainang thokle compound wall gi ayamba saruk paithare mafam kharadana tin namasung phaklongna khare oirakliba phibam asidagi university asidagi haukiba JRF amasung net fanglaba mahiroi kayana university asi thadoktuna MU natraga atopa university singda PhD taunakre haire DM University gi mahiroi sing asi mating laina mahi tamba phangnabagi damak matik saba teaching amasung non teaching staff laihan batai laingangna puwari ga sago nariba state university asibu yengsinbida basi tunglam chata chauna akaiba lakane matik saba staff laitabana postgraduate course ta chahi ahum mari changlakpagi phibam da lakle 12B fangdabana UGC gi funding amasung academic collaboration tawbada yamna chauna apanba oire phibam asi yawraklabada lainganga thabak lawbagi interview haidok piduna lamdam asigi yumbirel oigadaba sing kannanaba thaudang karigidamak lawkhatribano haire karigumba university asi blacklist tawkhiduna recognition phawba kakhrabadi masigi thaudang laingangna pufam thoktabra manipur dang asi thengnariba chaitheng sing asi mating leina thengnagi hairabadi education amasung equality da midyang thambatai laingak ta miyamna thamliba thajaba si mangandanaba haidoktana leiriba assistant professor marfuga nipan amasung non faculty chamago hompu mapan gi recruitment thinthadana haidoktuna mairoi singi punsi kangadabani haire university gi oiriba phibam asi yanglen saru yaudaba mathau pangba ngamdaba mamingtagi oiba state university oire lamdam asigi mairoi sing mari leinaba Lupsing DM College ahumgi alumni sing mama mapa sing amasung miyamna yengsilhaudrabadi mahiroi kayagi maraibag tambang amdre phibam asi university asigi chancellor oiribi Manipur gi governor na yengsinbinaba haijabaga loinana Manipur gi chief minister education minister amasung mari leinaba pumnamaki pukning singsinduna university asi kanbiyo Manipur High Court amasung Manipur State Human Rights Commission nasu hiram asigi matangda su moto case ama lakhot piba yabra haibado yangsilhaningi haina lup ahumgi serol asida haire